Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokjari ngasi muk laubirasi video call da rong tabi nifu manga suba tangka matam kuinadagi nuksina jarakpani matam kuinadagi thamoida latuna thamjarakpani magi damak michina fauba kana amada hanna yengludabani mana pumnamakni khanna thamoida cheksina thamlakpani aduga kaisu laitana irai laina karisu khanda hairakpasida karamna khangduna leiba ngamgani magi pukjelsu nupi mana khanglibani ngasi ngarang ta loinarakpasu natte awabagi mami tadaba manba matausina hena nganbada asauba hapani khudingma namthakni khalakpani nupi masu kaisu thausadana nganbada amuktang yenglamlaga khong thangba hobani nganba lepliba khongfam hongda mitki nakal amadani yengliba aduga hairai sukkuiba haukiba matam kayase nang aibu minam libra thangba horamba khongdu chap lepi tung ona lepliba dusu adumak lepli aduga normal oina khumlai nang aibu sauno nganba mukasu seligi mangda leplaki aduga khonjel hauna asauba khontokta sauganoba karigi nangna saurno hairaga hekti yaradro ai sawi ai nangbu sawi saudaba sngamloi makutuna mamit mapada thillaga amukasu hairai nangse aina nushidaba manbro nanga kainabada harauna legadaba manbro nangi dugumana tawda aigi pukningdi honglaroi ai nangbu nushidi kyarak haiko haibano mi khoi tanaba lauraga aina nang nushidi haibase khanghalura nganba asawbana helaba thamoidu maithongda asawba uttuna makhutuna makhatana hairaklenu haibagum thingli sintharaki tawriba pirang adusu yetki makhut khubi amadi khudombina mitlu anida kanna chaptuna thingli ashumna mikup khara tumina leiraba matung asawbabu phathajaduna ninglik lawba khonjelda amuksu hairai yare chatkho chalo horakpadigi ngasi phawbase nang naibu minam lambani aigi iral amatta leita nangna ibu miraibani nangi damak khalaga aigi thamoibu wahanbagi mathau tadre hauzik nangi thamoida amakpa amte yauda tasengna aibu nushide haiba ngamliba dugum nangi punsina loidri phawba haiba ngamba oyu nangi chimbaldagi aibu nushiba wahai ama phawba thoklamganu hauru ngasidagi nangi naning tawba pamjabani nangdi nupa singa loinaba aina nangbu phaningbagi thingduna lakpani aiga loinabada nangonda ayapi amna oibagi aingondagi lapthokna bhonabani haiba aisu khangi asukkuina manglan kaya sagat minaraga nangna lamakhangda mangak na hanphiri kaishu leitana nangna lapthokraga aina aduk sonthana hinghogadaba nati chatkhrabadi amuk khalakanu sitokibatin amuk hanjinba yadi hainaba leibani mashimadi nang kauganu makhatana hairogi khallamali nupa mana aduk thamoi sokna kaplibadu hanne yenglamda chatkre makhong adu thangduna kangena kankraba thamoi oibagira tasengna nupa mabu nushitabagibu oibra chatkre yenglamdre hanna amu machet kaya thokna kairi thamoisu kanada kari langjarubana asukwa chaina asi pibibano mana asuk nushijaba mahakna karigi mabu nushibiramdabano ningamdana yenghawi khamliba magi bite adugi manak changduna makhada gitfam thai makok aduna bite aduda ngaklaga makhong nama sangna tingi makhong namana kontak tawi thamoi gi maichakna helaklabada masa adu tawfam khanglaktre makhut namana makoki masamadu suru noirei khangliba mali pukningi awabadu tarake tawriba pirang adusu nungshi haita chatkhrabi magi damak sintha halare khallamali mamit mamai sangatuna kanna thingli tawfam khangda mangduna leirakli pungkhai muk pharakle chatlagi haiduna haugatlakduna gari adu thauduna lakli mayum tamna mayum yokshilakpada gari adu sumangda khamlamlaga saurangnaba manba matauda prap changki matau adu sangoida leiriba mama mapa anina uhaure kaidaurabano khanna anidu yengna hawi kagi thongdu gam hangduna changlai ngasai chatlamdagi mikopta uramba pen adu amuk hek urure saurangna makhut aduna taplamduna paikhatli asauba adu khangboina jejet paisali pen sina daw yahandabani haibagi mawongda asawbana thumatlaba wakhalduna kari sukhanda laktana langkri kadom da taki
kadom da paithoki yengdudre hanna phamungda longna hipthai makhong adu phaina thamduna tongliba khungupsu lauthokte somda Sylvia su magi hek toina messenger da text thanaba nupa aduga message thanarami ngasidi kei wakal khankraba kei khalu doino aina bo ex kinatana hauraba nangi ex emo yadaba kokta thamoi de yauraga sumlaiba aduna chinda hek thaidokiba aduga khutna iraga tharakpa har tangkha emoji se yaudagadi yadrababa asi yawmandanani nangna awabe helido kairaga mache tara leirabanina sum akaibisina chanadro igide amuka so happy handakte hapakpa yaro he hapakpada phudoini yengo nangboi khangjabra phuni ga harisiba hoine chumini dusu nangdi photo su amta upload tawdi nasak lole adudi kanana khangdorige hanadi upload torami ex ka kaina kibadagi loina delete tawkrini whatsapp ta phau dp phau thamdi noi nupi gi haunabi thawai kitang nungai tabaga whatsapp dp remove hek tawrise kaiginoba wakal hek nungai tabaga ko whatsapp hana dp remove tawi aduga lasin ga hide tawrini kaiginoba do thawai nungai ti taklini kaino as ado kaino ma haigina hayo ibani tinsitinare aduna nangi phone number piro sumchamna tinase yaidana phone number piro harubadagi amuk message haloidira congrats chana famlaga phone du metpani sakhangdaba magi message tuna nokhankhri adubu nokli haibadani thamoi fauna nokpadi natte tanjadude ibemcha phone tawshilai mamana call tawshilakpa duda ngakladuna ngak yengi aduga paikhatli kaino mama phone tawshilai sibo makhala thuna kumlo ai khanau si nungai tena laraktrabani kaino mama hangle ranu ne muk satkumo Sylvia su hoi haiduna phone du kaklaga makhada kumlai mama du yamnana loshilaga leirami kadai chatuina mama papa ga thabam ta chaluge nangna thanne rambaki diro ki ro he ke ham thenglak tuino theng bai si khangdi papa gi mama na bagi macha nupa nang dabisan do khangidana khangi nahan mukta lohongba yawrubado nang dabisan gi nupi do angang unabagi hospital da leiri khara serious oiraba mali nang papa da phone tori paisa gi problem su khara leiba mali mama hoine amta chatpirukigi natragadi nungairoi yam kana la ona hairi thengna de halakanu ko mama numidang oirakladi ai ki neba hoine thengoi mapa ibo hal solution baloiraga kadagi thoglai bem nang phajana leramuko hoi papa thosira mama dude hoi thosi bem nang phajana leramuko thenglok to mong malagadi mama phone torake hoi ado nganna halaknaba taw ko mama papa hoi chalage gate se lonsiluro law haina mama mapa animak thokre matungdana Sylvia si inari sumang yok thorakpada Sylvia da onsilaga amukka su hairei papa hoi thuna halakani da chaka thongamganu wagani hotel dagi yenglaga chana balerake papa adudi chicken lollipop lero amta chikthage ai hoi tumsindana leramganu ko nang college tambagisu wari sanagadabani hoi papa machada nungsina yenglamlaga ibohol garage tagi gari thaudorakpa chatkhre ibem chasu machagi nakta leplaga hairei hospital da chatpanina tambangamdi anabana natai chadragadi hekta hundoklamlaga lakpasu yaroidini kiragadine thangnabagi nanamo hoido orestu leminaramu gate kasidi phajana checksina lonsilamuko gari thaudoraktuna kaurei iboholsu mama hoi chaleko makhoi ani disu asumna chatkhre gari thaudokibaga gate tu phajana manungdagi lonsilamlaga Sylvia su imungda changlai asumna numidangi matam oshilai Sally di nganbaga kainare haibagi nungaitaba karigumba machet ama fawa poklamde thaubaga harauna dum wari saduna leirami ado da thauba nangse nupi am phau koiramdra koirame amadi mahim pankre
ꯑꯣ ꯑꯗꯨꯗꯤ ꯅꯨꯄꯤꯗꯨꯒ ꯀꯥꯏꯅꯕꯗ ꯀꯞꯄ꯭ꯔꯥ ꯗꯥ ꯊꯧꯕꯅ? ꯀꯞꯇꯦꯗ, ꯑꯩꯅ ꯅꯨꯡꯁꯤꯕꯁꯨ ꯅꯠꯇꯕꯗꯨꯕꯨ. ꯅꯨꯡꯁꯤꯗꯅ ꯀꯃꯥꯏ ꯀꯣꯏꯅꯔꯤꯕ? ꯑꯗꯨꯕꯨꯔꯣ, ꯑꯩꯅ ꯄꯥꯈꯪ ꯃꯆꯥ ꯐꯔꯛꯄ ꯑꯗꯥꯏꯗ ꯄꯥꯈꯪ ꯑꯃ ꯑꯣꯏꯅ ꯍꯥꯏꯐꯦꯠ ꯀꯣꯏꯔꯨꯕꯅꯤ. ꯊꯥ ꯐꯥꯗꯦꯗ ꯑꯗꯨꯝ ꯇꯣꯛꯅꯈꯤ. ꯑꯗꯒꯤ ꯅꯨꯄꯤ ꯑꯃ ꯐꯥꯎꯕ ꯀꯣꯏꯔꯛꯇꯦ. ꯅꯨꯄꯤ ꯀꯣꯏꯒꯦ ꯇꯧꯕꯁꯦ ꯅꯨꯡꯁꯤꯕ ꯑꯃꯠꯇ ꯍꯦꯛ ꯄꯣꯛꯇꯕ, ꯑꯗꯨꯅ ꯏꯟꯇꯔꯦꯁ ꯂꯩꯇꯕ. ꯑꯣ, ꯅꯪꯒ ꯊꯦꯡꯅꯕꯗꯒꯤꯗꯤ ꯊꯃꯣꯏꯗ ꯖꯤꯡ ꯂꯥꯎꯕꯩ ꯋꯥꯅꯤ. ꯑꯗꯒꯤ ꯑꯩꯅ ꯈꯜꯂꯤ, ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯉꯥꯏꯔꯛꯄ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛꯇꯣ ꯅꯪꯅꯤ ꯍꯥꯏꯕꯁꯦ. ꯑꯗꯨꯁꯨ ꯑꯩꯅ ꯑꯔꯤꯕ ꯑꯣꯏꯔꯀꯥꯟꯗꯅꯤ ꯊꯦꯡꯅꯍꯜꯂꯤꯁꯦ. ꯁꯦꯂꯤꯗꯨ ꯇꯞꯅ ꯅꯣꯛꯂꯛꯏ. ꯀꯩ ꯅꯣꯛꯅꯤꯡꯕ ꯌꯥꯎꯒꯦ ꯅꯪꯅ ꯅꯣꯛꯏꯁꯦ? ꯁꯨꯝ ꯅꯣꯛꯅꯤꯡꯉꯛꯄ. ꯑꯩꯗꯤ ꯑꯔꯤꯕ ꯑꯣꯏꯔꯕꯅꯤꯅ ꯁꯤꯗꯩ ꯑꯃꯨꯛ ꯂꯤꯊꯔꯒꯗꯤ ꯆꯍꯤꯁꯦ ꯌꯥꯝꯁꯤꯟꯈ꯭ꯔꯅꯤ. ꯀꯝꯗꯧꯁꯤꯕ? ꯀꯩꯗꯧꯗꯣꯏꯕ? ꯅꯪꯒꯤ ꯂꯥꯏꯔꯤꯛꯇꯣ ꯃꯈꯥ ꯇꯝꯒꯦꯁꯨ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯒ ꯇꯝꯃꯣꯕ. ꯑꯩꯈꯣꯏ ꯏꯃꯥꯁꯤꯁꯨ ꯏꯃꯧ ꯄꯥꯝꯃꯤꯅꯗ ꯂꯩꯔꯦ. ꯏꯃꯥꯅ ꯁꯤꯗ꯭ꯔꯤꯀꯥꯟꯗ ꯑꯝꯇ ꯃꯃꯧ ꯃꯁꯛ ꯈꯪꯍꯜꯂꯝꯒꯦꯕ. ꯏꯁ, ꯑꯩꯗꯤ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤꯀꯣ. ꯌꯥꯈꯤꯔꯣꯏ. ꯃꯃꯥ ꯍꯣꯏꯅ ꯍꯥꯠꯀꯦꯅ ꯍꯥꯏꯅꯤ. ꯅꯣꯏ ꯃꯃꯥ ꯍꯣꯏꯗꯤ ꯑꯩꯅ ꯌꯥꯅꯕ ꯉꯥꯡꯅꯒꯦꯅꯤ. ꯀꯃꯥꯏꯅ? ꯑꯩꯗꯣ ꯆꯍꯤ ꯁꯥꯡꯊꯔꯗꯤ ꯐꯔꯛ ꯌꯥꯝ ꯇꯥꯔꯅꯤ. ꯊꯦꯡꯅ ꯌꯨꯝ ꯄꯥꯟꯕꯁꯦ ꯑꯉꯥꯡꯁꯨ ꯌꯥꯎꯗꯦ ꯍꯥꯏꯅꯤ. ꯍꯟꯗꯛ ꯆꯍꯤꯁꯤꯗ ꯑꯩ ꯂꯨꯍꯣꯡꯖꯔꯒꯦ ꯅꯆꯥꯅꯨꯄꯤꯒ ꯍꯥꯏꯅ. ꯊꯧꯕꯒꯤ ꯗꯣꯡ ꯗꯣꯡ ꯉꯥꯡꯕ ꯐꯥꯒꯤ ꯇꯥꯕ ꯋꯥꯍꯩꯗꯨꯗ ꯁꯦꯂꯤ ꯄꯦꯟꯅ ꯅꯣꯛꯆꯩ. ꯇꯟꯖꯥꯗꯨꯗ ꯃꯦꯝꯊꯣꯏꯁꯨ ꯍꯛꯀꯥꯝ ꯋꯥꯋꯥ ꯆꯟꯗꯨꯅ ꯆꯪꯂꯛꯏ. ꯇꯨꯝꯗ꯭ꯔꯤꯕ꯭ꯔꯥ ꯅꯪꯗꯤ? ꯁꯦꯂꯤ ꯃꯃꯥ ꯆꯪꯂꯛꯄꯗꯨꯗ ꯁꯥꯔꯝꯕ ꯋꯥꯔꯤꯗ ꯇꯣꯛꯂꯒ ꯐꯣꯟꯗꯨ ꯅꯥꯀꯜꯗ ꯊꯝꯈ꯭ꯔꯦ. ꯐꯣꯟꯗꯤ ꯀꯛꯄ ꯅꯠꯇ꯭ꯔꯤ. ꯇꯨꯝꯂꯗꯧꯅꯤ. ꯕꯕꯥ ꯍꯜꯂꯛꯑꯕꯣ? ꯍꯜꯂꯛꯇ꯭ꯔꯤ. ꯑꯩꯁꯨ ꯇꯨꯝꯅꯤꯡꯉꯕꯅꯤ. ꯉꯁꯤꯁꯨ ꯑꯃꯨꯛ ꯊꯦꯡꯂꯛꯇꯣꯏꯔꯥ ꯈꯪꯗꯦ. ꯆꯦꯀꯣꯟ ꯑꯁꯤ ꯌꯥꯎꯈꯤꯕꯗꯒꯤ ꯌꯨꯝꯗ ꯉꯟꯅ ꯍꯜꯂꯛꯀꯅꯤ ꯈꯪꯈꯤꯗ꯭ꯔꯤ. ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯥꯜꯂꯦ ꯂꯩꯕ. ꯃꯃꯥ, ꯇꯨꯝꯅꯤꯡꯉꯗꯤ ꯇꯨꯝꯃꯨꯔꯣ. ꯇꯨꯝꯅꯤꯡꯉꯦ, ꯇꯨꯝꯃꯨꯔꯒꯦ. ꯇꯨꯝꯅꯤꯡꯕ ꯈꯥꯡꯈꯩ ꯉꯥꯏꯔꯒ ꯑꯍꯤꯡ ꯍꯜꯂꯛꯇꯕꯁꯨ ꯌꯥꯎꯏ. ꯍꯜꯂꯛꯑꯒꯁꯨ ꯊꯦꯡꯂꯛꯇꯧ ꯃꯥꯜꯂꯤ. ꯍꯜꯂꯛꯑꯒ ꯍꯧꯗꯣꯛꯆꯔꯅꯤ. ꯇꯨꯝꯃꯨ ꯌꯥꯔꯦ. ꯇꯨꯝꯃꯨꯔꯒꯦ ꯃꯃꯥꯁꯨ. ꯅꯪꯁꯨꯅꯦ ꯐꯣꯟꯗꯨ メꯠꯂꯒ ꯂꯩꯔꯅꯨ. ꯇꯨꯝꯅꯕ ꯇꯧꯔꯣ. ꯍꯣꯏ. ꯃꯦꯝꯊꯣꯏꯁꯨ ꯊꯣꯛꯈ꯭ꯔꯦ. ꯃꯃꯥ ꯊꯣꯛꯈꯤꯕꯒ ꯐꯣꯟꯗꯣ ꯑꯃꯨꯛ ꯄꯥꯏꯈꯠꯇꯨꯅ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯍꯧꯔꯤ. ꯁꯣꯝꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯁꯨ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯍꯜꯂꯛꯄꯗꯒꯤ ꯐꯃꯨꯡꯁꯤꯗ ꯍꯤꯞꯈꯤꯕꯅꯤ. ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯞꯂꯤ. ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯍꯥꯏꯕ ꯉꯥꯡꯕ ꯇꯥꯗ꯭ꯔꯤ. ꯍꯤꯞꯆꯤꯟꯗꯨꯅ ꯁꯨꯝ ꯂꯩꯔꯤ. ꯋꯥꯈꯜꯗꯨꯗꯤ ꯅꯨꯡꯉꯥꯏꯕ ꯅꯠꯇ꯭ꯔꯕꯅꯤꯅ ꯃꯃꯥꯅ ꯀꯧꯏ ꯇꯥꯗꯦ, ꯃꯅꯥꯎꯄꯥꯅ ꯀꯧꯏ ꯇꯥꯗꯦ. ꯃꯥꯒꯤ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯦ. ꯃꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕꯁꯨ ꯆꯥꯛ ꯆꯥꯅꯕ ꯂꯣꯏꯈ꯭ꯔꯕꯅꯤ. ꯂꯩꯅꯥꯁꯨ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯒ ꯃꯅꯥꯎꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯉꯥꯟꯕꯅ ꯆꯥꯛ ꯆꯥꯗꯕꯒꯤ ꯃꯔꯝ ꯍꯪꯕ ꯂꯥꯛꯏ. ꯉꯁꯥꯏ ꯁꯦꯠꯈꯤꯕ ꯃꯐꯤꯁꯨ ꯍꯣꯡꯗꯦ. ꯆꯦꯞꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯐꯣꯟꯗꯨꯁꯨ ꯐꯃꯥꯡꯗꯨꯗ ꯇꯥꯔꯝꯃꯤ. ꯃꯑꯣꯡꯗꯨꯅ ꯈꯪꯂꯦ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕ. ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯂꯛꯇꯨꯅ ꯐꯣꯟꯗꯨ ꯍꯥꯟꯅ ꯂꯧꯈꯠꯇꯨꯅ ꯌꯦꯡꯉꯤ. ꯁꯀ꯭ꯔꯤꯟ ꯃꯃꯥꯏꯗꯨ ꯐꯩꯅ ꯃꯩ ꯑꯃ ꯑꯅꯤ ꯆꯠꯂꯝꯂꯦ. ꯐꯣꯟ ꯎꯕꯗꯁꯨ ꯈꯪꯂꯦ ꯃꯥꯒꯤ ꯄꯦꯟꯗꯕ ꯑꯗꯨ ꯐꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯔꯦ ꯍꯥꯏꯕ. ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯈ꯭ꯔꯒ ꯐꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯀꯧꯔꯛꯏ. ꯉꯥꯟꯕ, ꯉꯥꯟꯕꯧ. ꯇꯥꯔꯤꯕꯅꯤ ꯀꯧꯔꯤꯕ ꯑꯗꯨꯕꯨ ꯇꯥꯁꯤꯟꯅꯗ꯭ꯔꯦ. ꯃꯁꯥ ꯑꯗꯨꯐꯥꯎ ꯂꯦꯡꯂꯛꯇ꯭ꯔꯦ. ꯂꯩꯅꯥꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯀꯧꯔꯛꯏ. ꯊꯣꯏꯕ, ꯏꯇꯩꯃꯅ ꯀꯧꯕꯁꯤꯐꯥꯎ ꯅꯪ ꯈꯨꯝꯕ ꯌꯥꯏꯗꯅ. ꯑꯇꯩꯅ ꯀꯧꯕ ꯈꯨꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯑꯝꯇꯒ ꯋꯥꯔꯤ ꯁꯥꯗ꯭ꯔꯒ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯀꯣꯛꯂꯗ꯭ꯔꯥ ꯍꯥꯏꯕ. ꯀꯩꯗꯧꯔꯒꯦ ꯏꯇꯩꯃꯗ ꯍꯥꯏꯌꯨꯁꯦ. ꯏꯇꯩꯃ ꯂꯩꯔꯤꯁꯤꯗꯤ. ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯀꯣꯛꯍꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕꯁꯦ. ꯊꯣꯏꯕ, ꯈꯨꯝꯃꯔꯣꯏ ꯍꯥꯏꯔꯣ? ꯑꯣ, ꯐꯩꯀꯣ. ꯑꯩꯅ ꯀꯧꯕꯁꯨ ꯈꯨꯝꯗ꯭ꯔꯕꯅꯤꯅ ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯑꯩꯁꯨ ꯅꯪꯅ ꯀꯧꯕ ꯈꯨꯝꯂꯔꯣই ꯍꯥꯏꯁꯤꯅꯤ. ꯍꯥꯏꯔꯒ ꯊꯣꯛꯈꯤꯒꯦ ꯇꯧꯏ. ꯍꯟꯗꯛꯃꯨꯛꯇꯤ ꯆꯦꯞꯅ ꯍꯤꯞꯂꯝꯕꯗꯨ ꯑꯣꯟꯊꯣꯔꯛꯏ. ꯑꯗꯨꯒ ꯀꯧꯔꯛꯏ. ꯏꯇꯩꯃ. ꯂꯩꯅꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯪꯁꯤꯟꯗꯨꯅ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯂꯛꯏ. ꯉꯥꯟꯕꯁꯨ ꯍꯤꯞꯊꯔꯝꯕꯗꯨ ꯍꯧꯒꯠꯇꯨꯅ ꯐꯝꯂꯛꯏ. ꯃꯥꯏꯊꯣꯡꯗꯨ ꯎꯕꯒ ꯈꯪꯉꯤ ꯃꯅꯥꯎꯄꯥꯁꯤ ꯉꯁꯤꯒꯤ ꯌꯥꯝꯅ ꯅꯠꯇ꯭ꯔꯒꯁꯨ ꯈꯔꯗꯤ ꯀꯞꯄꯦ ꯍꯥꯏꯕ. ꯊꯦꯝꯗꯨꯅ ꯍꯪꯂꯛꯏ. ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯕ? ꯏꯇꯩꯃ, ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ. ꯊꯋꯥꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ. ꯍꯣ, ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯕ? ꯉꯥꯟꯕ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯇꯩꯃꯗ ꯇꯝꯗꯨꯅ ꯈꯪꯍꯜꯂꯝꯃꯤ. ꯃꯇꯩꯃꯁꯨ ꯃꯅꯥꯎꯄꯥꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯊꯦꯝꯖꯤꯜꯂꯛꯏ. ꯅꯨꯄꯥꯅꯕꯨ ꯑꯗꯨꯛ ꯄꯥꯡꯗꯕ ꯀꯩꯁꯨ ꯈꯜꯂꯨꯅꯨ. ꯃꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯑꯃ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯇꯝꯅꯕ ꯏꯁꯣꯔꯅ ꯁꯤꯜꯂꯤꯕ꯭ꯔꯥ ꯍꯥꯏꯁꯨ ꯍꯦꯔꯥꯅ ꯈꯟꯗꯣ. ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯧꯒꯅꯨ. ꯑꯣꯏꯔꯔꯣꯏꯗꯕꯅꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯃ. ꯑꯣꯏꯔꯣꯏꯗꯕ ꯃꯤꯗꯨꯒꯤ ꯈꯜꯂꯒ ꯋꯥꯍꯟꯕ ꯍꯧꯅꯗꯦ. ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯔꯒꯅꯦ ꯇꯨꯝꯅꯕ ꯇꯧ.
Adu usittana nangbu mirairam bangamlido magisu nangonda henba ama leire taklini. Masida nangna chara sittana nungaitaba phongtokpham thokte. Hayengdagi hauragane atopa ama koigadabani. Asuk fajakraba inawgi sakse nupi amagidama manghalamdoreba. Namaigado sengna tathoro ing lawai singdunane phajana sengna chamtho. Mai tathokibada nangi nungaitaba pumbasune loina chamthokigadabani. Nangbu nusidaba magidama kaptoiba wadoiba saru nangbu nusibiba nangbu khanbiba magidamakta pi marik ama tawars tahalu. Nangbu khanbiba midunadi nangi pirang marik ama ubada kayagi matik thamoi sokani. Pirang marik tuna khazai yaudringai taithok pinaba hana honarakani. Nangbu khanbidaba magi mamangda pirangna ingagi nongjugum haitharaklabasu nangbu khandaba manadi nong tariboi ningdana leithoklaga thumak chatkini. Leina sumna wahai kaya ama haiduna manawpabu thembiramlaga masi thokri ngan basa hogatuna mamai tathoklaga amuk kada changlai mafi hongge tawringai leina do amuk taha taha changlai. Thoiba nang tamo chawdo lambida gari yada leiri nang amta lahalo na hairi. Ngasi thengina khalisidi gari yada amuk leiraba. Cho amta hana chatluro. Pakhana hairakpa matai magi matawdu noklaga hairai. Kaistore ko pakhatlido. Hoiba adom ta chatloba. Ngan basu mayamba lawba gari thawdoktuna chatkre. Somdana khara thenglakani haiduna mama mapa ani disu laktri mathanta kiraduna haudongduga oina sanaduna leiri phone da muk yenglaga messenger changlai ngasai thanakhiba nupadugi message ani hum leirami. Khangdi khangbane ai number hairubada nang message haloi haise. Oi ex tangawi number ga nizaroi sida sum text anase. Chak charabo. Nang ex to ngasai thengnarami. Message to mathang parai akon bagi message to paraga noklai aduga reply tawrai. Kari ai fu khangdaba nangna ex si kamai khangiba. Numidang ahing haibasidi nupasi nupisu ahal angang khakta pothanaba sangma matam oibana WhatsApp, Facebook, Instagram, Twitter, YouTube na chingba apps makhal kaya sizinaba matamni haiba yai. Nungthilda phone paiba sangnadrabasu tumlamdai ngahaktang sidi phone ga sagonaduna tumnaribani. Minutes fada amadusu message halai. Nangni ex tangawagi chang sidi ex palubada message halai ni ko. Hayeng khaidi khangtare message halaktragasu ex hekta palaktare. Adi nate he. Khange ko ex tangawi. Ngawri ni kaino aduna ba hauji phawbada kanam koidana leiri ni. Kanaroi anoba masinaba tawse halaklaroi mido ngairaga wanabani. Anoba masindrifo nang move on tawba ngamlaroi kaina isai saklaga na punsido lienba pamno. Sakpa haibu saklabani ai. Kamaina no amti yenge saktharose. Namitki mangalbu thabalgi mangal oiraboi ningduna yengluba mit thaklakanda khangi namit ni haiba. Namitki maisabu thabalni khana achikpada famduna potharuba maisa faurakanda namit ni haiba. Thamoiga sitangoi olhe nangi kainai sei sitabadai pisu mittai hendoktana natondai su haidare taithok pinabasu leite ayam chai. Somdasu iboholna mamanabadugi mating oina paisa khara pirami awat pasisina haiduna angangsda unarabadi nina tana halaklagi haiduna leibani. Anabana serious oibana normal da yarari haiduna operation khudakta tawduna nupi ama unari. Kaisu tawdre haiduna mayamdu haraunari makoisu thengi machanupi mathantani lehoriba haiduna hannaba thoglai. Lambi da gari thauna warisu sanaraga sum thaurakpana chaklamai isning khara thakki haini yenglui bottle dusu ihang hanglambaduda dukan amagi mamangda khamnaga ising lauraga iboholna gari kakhibadu nupa kharana uhauraduna thaukhriba gari adu tapli matungda inarai. Mi tadaba mafam yorakpada tungda inarakliba gari adu iboholgi gari mamangda phat khamjilai. Ibohol brake khangfa fai mangi gari adu sukhamnaga gari manungdudagi mi khara phat kumlaktuna gari mamangduda leplai. Nupasingdugi maraktagi amana chaitup ama paiduna mamangi mingsel adu safu kanna thomlai. Mingsel singdu makup chaithoi. Ibem chapa khatna mamai kupsinki. Iboholsu ibem chagi mamangda masa adu cheptuna khanjinbirai.
ꯆꯥꯏꯊꯣꯔꯛꯂꯤꯕ ꯃꯤꯡꯁꯦꯜ ꯃꯀꯨꯞꯁꯤꯡꯗꯨꯅ ꯄꯥꯟꯗꯅꯕ ꯍꯥꯏꯗꯨꯅ